Miss Paodam yang tabiri basingbo Reena Naorem na ahan bamaktada taram na uksari ngasigi maroiba pauda. Global warming climate change haiba si Chin da khaktamak chinfa pubana yaroi haina speaker Kemchan na haikre. Numit mangani chupna sathagadaba Right to Information Week Celebration 2019 ngasi haudokre. Loinana Rafale fighter jet longnanaba Defense Minister Rajnath ngasi France kidamakta India thadokre. Mapungoiba paumu pizari. Forest Department na sinduna chayola machumna satharakpa humfuga mari suba Wildlife Week Celebration 2019 gi state level grand final ngasi konung mamangda leiba MSFTS ta loisinkhre aduga loisinbagi thauram aduda Manipur Legislative Assembly gi Speaker Yumnam Khemchan haiki Global warming climate change haiba si chinda khaktang chinpha pubana yaroi aduga masi lenga khaktana inthokpasu yaroi masi kansi hairabadi aikhoi punna honaminaba changi Maheroi singnasu isa isagi tawdaba yadraba thawdangni khallaga thabak paikhatpaga loinana aigi yumdasu u thabinaba appeal tawraduna wildlife kanba si machak ani lei umangda leiba sa uchek sing kanba amasong uwa yanthatpa thingba haibasini aduga hojik miyamna umangsingda achouchouba uwasing yanthatpadagi umang kokthokpadagi umangda leigadaba sagi masing hantharakle aduga masida ayingasagi matamdasu ahongba lakhalli aduga speaker na makhata na haiki mamang chahidana nong kana subadagi turel singda pathoktuna miyamda awaba piba amadi handangna nong tadabana maram moiraduna ikang thokpadagi lau patha sida lomi sing lau uba yadaba amadi turel bukri khongman sing ising kangduna miyamna wariba si global warming amadi climate change ki saru amani haina lawi aduna numitari ni chupna pangthokliba wildlife week asi lenga khakta thodang Laudanaba NGO club amadi organization khudingmakna khangminaraga Manipur pumbada awareness tawba mathau tai haiki aikoina matamamada it's aisai positive si khangminana ma honamada Manipur da laiba sangsang khudingna daita no lawaga awareness tawraganda natraga kuyi human rights violence ni Manipur pumba pithiri pumba masi aware ohlakanda masi aikoi punna khangmine adu Global warming climate change si haibe simpa puraga koi thabo ina pangthok tana leiba to mai toba sarkar da dai to pa yaroi masi ai koi kuduma gi very responsibility na haijar kanda sata sati sing nasu achoba wafa bamane ne khala kanda ai ye yum da hanra kanda ai yum da su wari sabi Thoromatuda CAF NPD gi minister Karam Shyam na haiki mioiba ikoina malemasi ekhoi haiba khallabasu malemasi amuk mangananaba honari aduda maramasina miyam amadi maheroi singda awareness piba mathau tare haina khanbadagi lengana sinduna ngasigi thauramasi pangthokpani maramaduna Manipur lenga ki forest department na uchara karakhak thabana wildlife global warming asi kanbangamloi ekhoi punna honaminaba changi haiki Chief Minister Nongthomban Birena haikre handak pangthokadoriba Sangai Festival Union Home Minister Amit Shah laktuna haudokani Citizenship Amendment Bill ke iramdam Manipurda soktana naba provision hapsin naba takshallagani wafam asingasi Chief Minister gi Secretariat Paumi kharaga akhanaba unabada Chief Minister na phongdokhibani Chief Minister na makha taraduna handak Mizoram da Union Home Minister Amit Shah laklaga Mizoram gi Chief Minister da Capna Sohandana Naba provision Nama Hamna Naba Kanagani Haiba Wafam Fongdok Labada Indiagi Mafam Kudimaktada Citizenship Amendment Bill Chatnarabaso Awang Nopoki State Singi Yalomi Singsu Miam Kananaba provision Ama Soidana Hablakani Haiba Tazabalay Lamda Masigi Miamgi Mayokta Gaidongwindasu Tabak Tauroi Aduga Miam Nasu Ban Blockade Tawigano Haiki Mai sel tonbagi matang da su Chief Minister na sarkar gi loisang
yankhairomda lupa crore chamarom tonduna leiri masi high level cabinet semduna thigadhananaba department singi budget singdagi kaunanaba thaurang tawragani masi natrabadi department ki maigi problem da khara waragani haiki Manipur Information Commission sinduna thasi chechat tara mathoi fawbada numit mangani chumna Manipur gi tongan mamafam singda pangthokadaba Right to Information Week Celebration 2019 ngasi chingmairong da leiba Tribal Research Institute ki auditorium da hodokre Thoromadu da thoiba mitong lenoina saruya khiba Manipur State Planning Board ki deputy chairman su oiriba lamsang AC ki MLA S Rajena haiki ing kumja lisingani mangadagi lebagasida Right to Information RTI ek haudokpadagi ngasidi miyam amadi lenga ki marakta transparency lehenba ngamle egasina democracy chatpa lebagasida leiriba miyamgi hak ningthina phanganba ngamle lenga na paikhatpa thabak thoram kaya RTI gi matengdagi mapung faba khangba ngamle aduga mamangda palamba lenga na RTI egasi Ningthina chana halamdrabasu haukiba kumja inglisingani taraga taretagi anoba lengagasi hek lakhibadagi Right to Information ek asi ningthina chana handuna miyamgi hak phanghanba ngamle anoba lengagasina Manipur Information Commission gi State Chief Information Commissioner haptuna mapung fana mathau tohonba ngamle RTI ek mathau toba haurakpadagi ngasidi state asida leiriba miyamgi mihot amadi lengaki makok thongba officers singna tawning ba tawramba adu toktuna niyamgi matungina thabak tawre maruina lengaki minister MLA singsu thabak ama lana tawge khalamba du ek asigi matengdagi tahon mangamdre aduga maramaduna luchingba singsu achumba lambi da lakpa hore Information Commission ningthina mathau tawhanduna chaliba lengaga du chawkhatpa thawrangda khumang chawshinnaba changshin bangamlagani ek asi leibadagi minister di lairadana MLA fawbagi local area development fund gi senpham fawbada lupa ama free khawda hapa kire Right to Information ek leibadagi kanaraba mayam ama phangle mamangi lenga ki matamda Police Department ki SI post lobagi recommend the written pass tawkraba candidate amabu fail oi hajinba amadi mark yamna name na fangba candidate amana pass tawholamba SI khankraba thodok lakpadagi Right to Information eki matingdagi ngasidi fail oire haiduna khandok piramba candidate SI posta thabak phanglagani aduga corruption muthatsi haina laurabasu egasi leitringai dadi corruption mapung phana muthatpa ngamlamde adubo hojikti egasi chanabadagi corruption kharamakhay di muthatpa ngamle miyamgi wakhalda thabak amma tauna ba honabada sel pihaudrabadi thabak adu tawrak laroidra haibagi wakhal lei masigi wakhalon asi thadok piro madu aranbani hojikti thabak amma leirakpada masagi merita yenglaga thabak khalabani haiki thoromaduda Imphal West Jilla Parishad ki upa adyaksha NG Bimola Manipur Information Commission ki State Chief Information Commissioner O Sunil Commission ki State Information Commissioner Dr. S Ibom Chasu Sarwyaki Development da amasung aikoi saukhatpagi lamjen da mang thana changchen bangambaneba adun Right to Information egase aikoi phajana function tawdana aikoina namchallaga egasi semaga aikoi nathailaga thamba government ado madu aikoi saukhatpagi thakta aikoi mangjin thana chatpa ngamoi hadana ya haijani Imphal More lambi gi khudeng thabi check post mayada panduna leiriba tata timper kunthraga mangagi driver amadi handyman kayana awaba mayongna duna lehauri ngasi aikoi gi More gi paumi sanjoina khudeng thabi da leiba permanent motor vehicle check post mayada gi ke jalinmau village phawbada panduna leiriba tata timper kunthraga mangagi driver amadi handyman singa hakthengna unakre mafam aduda lengoi puba thingbadagi lengoi lot tawduna ngasi ga tharaga numit nipalni ching lambi asida yamna wana hingkaya yarektuna sarkar gi maikaidagi kari paukhum laukodoribano haiduna ngai hauri mafam aduda tawpham chafam ising amadi mapal pal thokpada khudong chadaba kaya amaso mayokna hauri All Tribal Sandstone Labor Association More amadi Golden Timber Owners Welfare Association anina driver singi award pasingsu yengchinki loinana chana thakna ba polam singsu mating pangki driver singi maraktagi Naorem ingo koba amana phongdorokpada mafam asida lingoi puthokpa yadabagi haukiba September gi tang 13 dagi hauraga ngasiga tharaga numit nipalni ching lambi asida ahing kaya yarekli amadi mafam asida chapam thakpam mapanipan thokpamna ching basing natai chadabana driver amadi handyman kaya na khudong sadaba mayoknari
चिंग ओइबना नुमिदांगी मतमदसु अकीब कया अमा फाउनदबा नते अदुगा मफम असिदा थंगनबा इसिंग फाउबदा लेतबना मोरेदगी इसिंग लैदुना सिजनरी मफम असिदा पंदुना लैरिबा ड्राइवर अमदी हैंडमैन मियोय होमुद्रा हेनबा असिगी खनबिदुना मणिपुर सरकार अमदी मरी लेनबसिंगना अथुबदा पंदुना लैरिबा गारीसिंग थोकपा यानानबा सिनबियु हाइना फोंदोकी लोइनना ngarang pangthokhiba economic blockade aduda Technopal gi SP amadi forest minister gi PRO yauna association gi mioi singna pangthokhiba mifam aduda yanakhiba adu thabakta onthok laktaba taragadi association na chakaban tawbada driver amadi handyman singsu support tawbaga loinana akan bakhongjang sing changsin gani haina mahana makha taki adu kitang sarkar gi magai dagi yasinaba ma pura aga driver gi magai dagi kitang yasinaba puraga akhoi si kitang thuna mogi tawriba kangu siga akhoi ga pau phauna raga akhoi si kitang thuna thadukna ba akhoi atu khangan je asida kaigumba yasinada ba oiba taragadi akhoi su association gi magai da lep kani aduga akhoi ji akan ba khungjang changaga saka ban dawbuda akhoi sapchana saruk yani ane lepe akhoi so Manipur gi kaithal da lupa lakh taruk long gi oigada ba Miraybagta Saba Win Churu Upu Fagatpangam Kre Aduga Ngasi Technopal District Police ki SPTH Bikramjit ki supervision ni makada Technopal Police ki DSP Headquarter SL Khamko Hau MPS na luchingba OC Technopal John Lamkang SIH Henry Yauba Tim Mamana Churup Singadu Tata DI 207 number na MN01K2485 Thauduna Lakba Chumkhang Momoga Loinana Technopal Police Gate Mapadagi Phakibani Win Churup adu puna cartoon humfuni hairiba cartoon singi manungda apunba packet lising mapal chamapal marifu yauromki tata DI adu moreromdagi Imphal tamna thorakpani faraba mioi gari amadi polam sing makhata ba action lokhatnabagi damakta Technopal Police ta sinakre hairi Baby Sanami Sigamari Lenana Faduna Jail the Lady Ba Standard Robert Higher Secondary School ki founder Amadi Principal Londoni Amadi Administrator Romitabu Bell the Thadopina Bahajar Kiba Adugi Bell hearing Asi Chera Kota Leiba District and Session Just Imphal West Ki Memchagi Kota hearing Chataduna reject of Craig Bell hearing Adu Sataraba Matunga Sinungtil Latin Bada hearing Adugi Rai Lautotuna reject of Kibani Hairi Amaromda Baby Sanami Sigamari Lenana Semkiba JAC Amadi Miamna Londoni Amadi Romita Bell Piba Yaroi Haina Chera Kota Tomzilakpada Imphal West Kia Ahenba Police Tomzilaktuna Kongjang Sangsilibas Singbo Tankaina Bahonaki Cheragaduda Prisoner Van Ama Kota Thozilakpa Ubadagi Kongjang Hena Kansinki Miamna Londoni Amadi Romita Baby Sanami Hata Chenabani Aduga Bell Piba Yaroi Haiba Kolau Lauki Aduga Imphal Police OC Ingochana Kongjang Changsilibas Singa Wari Sanar Bamatungda Court Campus Tagi Taktoki Duga Athengba Pangba Pauda Londoni Amadi Romitagi Bell Court reject of Krehari Diwali Festival Naksilakpagar Iroinana Festival Asi Aswangam Toktanaba Harau Taramna Pangchokpa Festival Ama Oinanaba Kakching District Superintendent of Police Victoria Yenkomna Miamda Apil Tobagi Cherolama Thaduragli SP Cherolda Kumay Asiga Mari Lenana Firecrackers Bambulana Chingba John Basingda Rule 84 of Explosive Rules 2008 Ki Makada District Magistrate Tagi Bambulana Chingba Fireworks Sing Yona Narbagi temporary gi oina licensing logadabani natragana authorized tauba oigadabani hairi amadi India da saba khaktamak yongadabani karigumba to palebakta gi pusalakpa firecracker sing yolamba thengnaragadi lokharpham thokpa action lokhakani hairi Cherolasina maka taraduna chahi khudingi asigumlaba kumai asigi matam masida tongan tongan ba chahi kangluki mioi singa lagaw sanaba thengnai mase The Public Gambling Act 1867 gi makhada dandi piba yai haukiba thodosingda lagaw sanabasingna tongan tongan ba makhalgi crime chathaba amasung manak nakpa area da santi thuwaiba kaya thengnakre hairaduna festival asi harau taramna pangthoknana ba miyamna lagaw sanabadagi lapna leibiyo amasung unauthorized oiba firecrackers sing dukandar singna thambigano haina district police Kakchingi Maikaidigi Miamda Apil Tarokli National Sports University Campus
Construction Demand Committee ki convener Calendro na haikre University asigi hojik fawada regular VC amadi registrar leitri athubada hapiyo wapamasing asi press club da paumising unabada mahana phongdokhibani mahana makha taraduna University semga sagat pagi thabak leptuna leiribasi athubada saba hawan biyo University asi sana ba mamangda lampi kiba Kautruk amadi sendam khunaugi miyamna su hana pikiba lam madudagi ahenba lam khara darkar oiribasigi damakta khara hena pibiyo University sana naba hanbagi oina lupa crore chama kaikre hanbagi sanction nasi batmen tadana lamgi chayena balai haina thabak lepkre mari leinaba singna hiram asida thuba miyeng changduna University asi thuna saba loishinnaba honabiyo hainaduna mana phongdokki hairi Mahanu kai di luar sini mereka tahu lepet masih cang juga sian sigi hisap si amen tadan tahu si hukil lamaga mapung tadan luar lamaga aku ini lam desai nama tahu liba masih nanti Manipur mungkin sengu kini hai ba infrastruktur macam si mapung tadan luar sini hai bura masih state government ini title begitu bura nantiga center ini title begitu bura hai besar Manipur bazar sini apa dah aku ini mieng teman ini. Ngarang Bisnupur District ki Nachau Gram Panchayat ki manungda leiba upokpi khunauda nupa amaga mauna amaga aronba mari leinarami haiduna mafam adugi miyamna nupi adugi pikliba masa nupi gi mamangda mobile lens sathaduna khongoina khrei thodo asi social media da viral oirakibadagi Bisnupur police na mobile lens ta chenaba nupi auna mioi taret masi phagat khrei loinana social media da thagalakwa mioi adu cyber crime gi matinga loinana fanana ba thabak lokhatba haukhre hairi miyam aduda atopa nupaga aronba mari leinarambani hairiba maunha du pikliba masa nupi adugi mamang makta da masam kakpa aduga mangakta plastic bottle yansin bagi thabak sathaki pikliba masa nupi aduna mamada sathariba thong adu kaptuna mamada konsinduna fi kopsinnaba tawbada angang adubu chingthoktuna angang adu hatokadabani haiba laukhongba chathaki mamangda Supreme Court na mobile lens chathaba yaroi haibagi hukum thokiba lekrabani natabali chalambagi haiba nupa nupi amadi masa nupi adu police na rescue tawkhre hairi Environment Minister Prakash Javadekar na Delhi gi praja miyam da lagliba Diwali kumaida bombula thadana naba appeal tawkhre tangai fatana thadaba yadrabadi green bombula thanana ba haiki English ngani taruktagi Delhi gi hawa nungsit yamna thuna phachalaktre hairi aduga minister na makhata na haikibada English ngani kun April dadi BS6 complaint vehicle sing Delhi da puraglagani aduga BS6 vehicle sing sizinarabadi Gari dagi thorakpa air pollution kharadi faragani aduga Delhi da hawa nungsi ki phibam hena fagadhana naba government na lokhotpa yaba thorang singsu lokhali hairi Rafale fighter jet longnana ba defense minister Rajnath Singh France ki damakta ngasi India thadokre Rafale jet kuntra taruk legadabadi ahanba jet adu loraba matungda Dasara gi thoramda defense minister Rajnath na Shastra puja khulaibu puja tawbagi thoram pangthokani hairi France ki damakta khongsan ringegi mamangda mahangna hiramasida mahaki numit humni gi khongchata annual defense dialogue amasung induction ceremony of Rafale da saruk yagani haiki mathang thagi tang taraga tarukta pangthogodoriba Sri Lanka gi president khanbagi mikhalda record oina mirep kuntraga manga songthorakli makoi adugi manungda ahanbagi defense secretary Gatabaya Rajapaksha minister Sajid Premdasa amasung hanagi lanmi gi makok Mahesh Sanayaka yauri maruoiba lamba taunagadauriba singdi hanagi president Mahindra Rajapaksha gi manaunupa Gatabaya Rajapaksha amasung laikidraba president R Premadasa gi macanipa Sajid Premadasani hairi sitting president amasung opposition gi maikaidagi di handakti mirep oiba yaudre karambada sawatgatagi haiba president Maitripala Srisini gi Sri Lanka Freedom Party SLF Pina hojik fawbadi lauthoktree aduga Sri Lanka People's Party gi mirepna Gatabayana oiri aduga United National Party gi mirepna Sajid Premadasana oiri Sanabai pauda Kakching district ki manung chanba Kakching ge
District Sports Association DSA की playground da association asina sindona chathariba 3rd Division Football League 2019 ngasi loisinkhre league asigi winner RFC Hyanglam Wabugaina oikre aduga league asigi ngasi loisinba numita RFC amadi FC Kaching Khunawani na sanaki match aduda RFC na FC Kaching Khunau bu panjal ama sunoda thoiki aduga RFC gi amata ngairaba panjal adu S Hemochandrana match ki minute 58 chatpada chanki league asida RFC na point nipal fangduna winner oiki aduga SDO Palel na point taru fangduna ani suba position da leki headquarter IGR South ki makhada 9 sector Assam Rifles Tulial Battalion na sinduna friendly volleyball match amangarang October tang tarukta Imphal West ki manung chanba Moidang Pokta pangthokre friendly volleyball match atu Rising Star Union Club Moidang Pok amadi Patsoi Company operating base Pasoi Corp anigi marakta sanaki aduga team animakna ningthina mathongna leina sanaki aduga match asi loiraba matungda athoiba amadi anisuba tahauraba team singda token of appreciation so khusinaki Nakalamromda Mapal Suba Sector Assam Rifles Mantri Pukri Battalion na sinduna security meet ama Sombung Company operating base Sombung Kopta Pangthokre aduga security meet asida Mera Paibi ward councillor sing amadi local gi mioi kya sarwyaki Thoronggi manung channa future action plan gi matangda interaction program masu pangthokki Aroibada maroi pau umuhana pijari Global warming climate change haibasi chinda khaktamak chinfa purbana yaroi haina speaker Kemchan haikre Numit mangani chumna sathagadaba Right to Information Week Celebration 2019 ngasi haudokre Loinana Rafale fighter jet longnanaba Defense Minister Rajnath ngasi France kidamakta India thadokre ngasi damakta di mes Paodam loisinjari myambu mohanna khurumjari